Prem Review presenting Slaughterhouse. Slaught haibadi jungle da leiba yamna sathiraba saw makhalamani. Adubu hairiba saw masina masing yamlaba miyo kyamubu mathang halaki. Adubu hairiba saw masibu miyo singasina hatpa ngamkhibra natraga ngamdabra haibasi film si yengminara khaminarasi. Slaughterhouse hairiba movie sina horokpada ikhoida yamna suklaba jungle lama uhalei. Hairiba jungle sida slaught hairiba saw makhalasina Turen amagi mathak leiba umada janu lerami. Matam mastadi ising amagi manungdagi yamna sarba gumbiramana. Slaught hairiba saw masibudi ising asig manunga chiktuna chingthakirami. Ngahak lera matungda mu saw na taki maham masida I myam tholalami. Adubu I tholaliwasi atai karim to eramde. Slaught hairiba jungle si leiba yamna sathiraba saw makhalasina yamna sarba gumbirisu hatoktuna mahangna ising asig mathakle kakla poirami. Matam asitang hairiba jungle sida sadar mamiyoy kharana pangthanabagi hidak yawba nongmay amana slaught hairiba saw masida kaplaklami masina maram obana saw masi maham masida pangthakirami masig matungda nupa asina hairiba saw masibudi bora amagi manung hapchanduna makoina pudu lalami nakalla maromdana mu Emily kauba nupi amaga mahakki marup medicine kauba nupi amaga molamada posai leibe laklami makoi ani se hoji university amada Punna larik taminadun laribani. Emily hairiba nupi asi social media da video kya wathagatuna mahakna matam punamakta follower khomlami. Amuksu Emily na mahaki phone asidagi mahaki marup medicine galonana selfie kya vlogduna social media da hanjan photo kya ma thagalami. Madudagi Emily gi friend medicine yamna sawduna mahaki marup tasum hairami. Nangna mathong marang khangdabida social media da photo mayam thagalibasi amohanna thagalkanu hairamduna Medicine di maham masiti chatkirami. Medicine chakramatung asida Emily gi mamangda yam nungsirab hui machelaklami. Maduri Emily na hairib hui si pangkatuna mahangna photo kapla matungda social media dang upload tawrami. Tanja astadi Emily gi manakta nupa malaklami. Nupa asina mu Emily da sumna hairami. Ai gaming Oliver kawi. Nangna pairib hui du atai kanamta ginati ai gini. Amuk sumhangna sumna hairami. Nang asi nasakjamna fazai. Madugu smadakta nangna sanga luna tawbasi aina namu yam thagar phongto hairami Oliver ki wahasta bada Emily si yamna harawjaduna Oliver da sumna hairami aina nangbusu thagar phongto hairami masig mutungno Oliver na medicine harib nupi si ga photo kamina duna Oliver gi social media gi account astang photo upload tawrami amusu Oliver na medicine da sumna hairami ai gi social media da account ma le hairami masig mutungda medicine na Oliver ki social media account asibu hangdoktuna yengba matam astadi Oliver ki account asida yamna fajarba mahangna jungle adu farakiba slaught hairiba saw masibu jawrami adudeng Oliver na medicine da sumna hairami nangna karigumba slaught hairiba saw masibu joktuna social media da nangga lunena photo kya ma thagar patarabadi nangi follower me am hegalakani hairami masig mutungna Oliver na medicine da sumna hairami nangna karigumba aigi famda leiriba slaught hairiba saw masibu leibu pamba tarabadi Nangna ingoto contact taro haiduna card amabu Oliver medicine pirami masig matungda Oliver di maham masibu thadok tun chatkirami nongala matungda mu Emily amadi medicine ki college asida tamba Brianna haibu nupi makoi college laklami Brianna haibu nupi makoi college asida bo leba matamda ahumla kakrava yamna farbu nupi moirami amuksu Brianna na mahaki marup asida sumna hairami hantak lakliba aikhoi ki hostel gi election aduda House President oinabagi aina bot lekodrubni hairami amuksu school ase tamliba satra sing asina Brianna haribu nupi asibu adukimatik respect tawrami karigi tawribano haribasu Brianna haribu nupi asi makhoi college asida masak mataw yana fajarba nupi moirami amuksu atoba satra kyabanasu Brianna haribu nupi asi yamna kijarami karigi kijaribano haribadi Brianna gi imung ase paisa nungsa yamna pairba imung moirami Masina maram moibna maham masi leiba satra sing asina Brianna ga khana basamda palmamde nakalla munomdaro Emily na mahaki marup singaluna na makhoi hostel ka ase lakama tamasida makhoi gi maningda kanagum miyo amana lumdul leire habasi Emily ni khanglami adudagi Emily ni jam chingnaraduna mahaki maningda lumdul leiba mi asibu phubo matam asidadi atai kanam to oiramde Emily gi marup aider oirami aidana gari gi makhoi ka ase lumdul leiram lebna habasu Aida nomu Emily da sumna hairami aina nongoda surprise utuna layama pigi haiduna maham ase lumdu leiramani hairami masig matungda Emily gi marup Aida si maham ase thadok tunja khirami
आइदना चक्र मतुंग असुंग एमिली के मनाक्ता मखोई हॉस्टेल के वार्डन असी लागलमी अमुक्सु वार्डन एमिली दा मखोई ममांग थेलिबा फोटो क्याबु जेंगंदुना सुम हायरमी एमिली वा मा हाइगे ताउ ngasidigina sahi kya gi mamangda nakhoine leriba hostel asida aigi ma asi lerik tamlakhi matamadu da aigi mana hostel gi president gi bol leba matamadu da ahumla karakhi masina maram moibana aini nang asibu hostel gi president ohennabagi bol lefa ma pami harami adu emily nadi warden mongonda hairak liba wahi tabada mahang sumna khalami aikhoi gi hostel asida di paisa nungsa jamna pairaba madu gi sumatakta masak matau jamna fajabra biarni na House President oinabagi bot lekadori adu waidi matau karamna Muhammad sita bot leblabasu kagade haina khalami adu Emelina mu makoi warden asida sumna hairami aisu hostel asigi House President oiningi masina maram oibana aina bot asi leblaga hairami adude warden asina mu Emily da sumna hairami karigumba biryani na mahang asi yamna famous soiba nupi mu oirapa tarabadi bot asi mahang soida kakini hairamduna warden asti Muhammad sibu thadoktura chatkirami masig matung da Emelina mahangna sumna khannu lerami aisu matau karamna karamba thabak tawba tarabadi famous oigani haina khannu leringa matam asida mahangna shopping mall amna thengnarkiba Oliver na mangonda hairamba wahi singadu loina ningsing lei Oliver na mangonda hairamba wahi singadu di Emily nangna karigumba aingonda leiriba slot asi leiba tarabadi nangi social media da follower mamna hengakane haibse ningsing lami masina maram wabana Emelina Oliver haiba nupa asida message thadana sumna hairami aina nangi na famda leiriba slot hairiba saw madu leiraga hairami adude Oliver na mo Emily da message sama tharak tuna sumna hairami aina nangwa thariba address asida nang hayeng aigi jom mase lau slot asi leina bagi hairami asig matungda Oliver na mahangna fajan thamliba slot hairiba saw masig manakta laklami amuksu mahangna fajan thamliba saw masib thadok tuna pangkhatba matam astadi hairiba saw masigi khusada panba yamna sangleba khujilasina Oliver ki khawri da khota tuna Oliver sti Muhammad sta hato khirami noala matung na Emelina Oliver na mona tharkiba address asi laklami adudagi Emelina Oliver ki phone asida phone tawchanma matam astadi Oliver ki phone asi amata paikhalakte masina maram moibna Emelina Oliver ni leriba ka ase changlakhu matam astadi Oliver ki ka asi loina pungsai chadu lerami asina maram moibna Emelina sumna khalami karino ka ase loina chakhaidun leriba sidi Muhammad sida kari thoklabano haina khanduna mahangna sum changchalakko matam astadi mahangna leiba lakliba slot hairiba sawmasi mahaki mamangda yamna kidun lerami masina maram moibna Emelina sawmasi pangkatuna mahangna sawmasida sumna hairami nang yamna kijarma male nang aikhoi hostel na chalasi haiduna Emelina sawmasi budi mahaki car staff chanduna pudu laklami masig matungda Emelina makhoi hostel asi yorko matam astadi biryani hairiba nupi asina hostel asi leiba nupi kharaga khanadu lerami tanja astadi Emily si biryani ki mamang laklami adune biryani namu Emily si ubada yamna sauduna Emily ki maraka chakhenduna sumna hairami nangna karigino aina Muhammad sida House President ki board lekwa tawasida nangna aigi mayokta karigi leblibno haiduna biryani na Emily poragli box asibu yum asi makhan langthakirami matam astadi box asi ki manung yawriba slot hairiba sawm asi tholaklami adu Muhammad silariba nupi singa sinadi hairiba sawmasi ubada yam nungsirami adude Emelina box asiga maraka changjanduna slot hairiba sawmasi pangkhatuna siri isi mathakta kakhalakko matam astadi biryani namuk Emily da sumna hairami nangna Muhammad sida mathong marang khangdaba sanga loiba jaro hairami adude Emelina mu Muhammad silariba satra singa sida sumna hairami karigumba aina sa si Muhammad siloi haiba tarabadi nakoina yarabadi aina loigina hairami adude Muhammad silariba nupi singa sinamu hoi nangna sa si loyu haiduna makut loina thangkalami amukso Emelina satra singa sida sumna hairami aini school gi House President gi board lepasida aina candidate oina chongthokadrubani noina aigi mateng pangu hairami matam astadi biryani na Emily de yamna sawninglami adu biryani na Emily de karimi tawbanglamde masig matungda Emily si mahaki ka si chatkhirami masig matungda Emelina slot hairiba saw masib sinaduna mahaki social media sida photo ke upload tawba sina maram moibana mahaki followers si yamna tuna hengalaklami tanja astadi Emily ki manakta mahaki marup medicine laklami amuksu medicine Emily da sumna hairami nangna khoi kara thamliba slot hairiba saw masi nangna jamna thuna jungle thadolso Muhammad se thangunu hairami
ꯑꯗꯨꯕꯨ ꯑꯦꯃꯤꯂꯤꯅ ꯑꯃꯨꯛ ꯃꯦꯗꯤꯁꯤꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯂꯣꯋꯔ ꯃꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤꯕꯁꯤ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯦꯟꯒꯠꯂꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯦꯗꯤꯁꯤꯟꯗ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯦꯗꯤꯁꯤꯟꯗ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯃꯤꯂꯤꯒꯤ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯑꯦꯃꯤꯂꯤꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯑꯃ ꯄꯤꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯅꯪꯒꯤ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯗ ꯄꯤꯖꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯆꯤꯛꯂꯨꯕ ꯇꯥꯔꯕꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗ ꯂꯩꯅꯥ ꯀꯔꯤꯝꯇ ꯁꯟꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕ꯭ꯔꯌꯥꯔꯅꯤꯅ ꯃꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯇꯝꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯖꯣꯛꯇꯨꯅ ꯊꯝꯂꯤꯕ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯕꯤꯌꯥꯔ ꯑꯗꯨꯕꯨ ꯖꯪꯒꯜꯗ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯂꯨꯁꯨ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯕꯤꯌꯥꯔ ꯑꯗꯨꯕు ꯖꯪꯒꯜꯗ ꯊꯥꯗꯣꯛꯂꯝꯕ ꯇꯥꯔꯕꯗꯤ ꯑꯦꯃꯤꯂꯤꯒ ꯑꯩꯒ ꯕꯣꯠ ꯂꯦꯞꯅꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯄꯣꯒꯅꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯗ ꯄꯤꯖꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯃꯤꯂꯤ ꯑꯁꯤ ꯃꯍꯥꯛ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯅꯕꯒꯤ ꯆꯪꯈꯤꯔꯝꯃꯤ ꯑꯦꯃꯤꯂꯤꯅ ꯆꯪꯈ꯭ꯔ ꯃꯇꯨꯡꯗ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯅ ꯑꯃꯨꯛ ꯑꯦꯃꯤꯂꯤꯒꯤ ꯂꯦꯞꯇꯣꯞ ꯑꯁꯤꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯑꯦꯃꯤꯂꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤꯕꯨ ꯍꯥꯡꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯕꯤꯌꯥꯔ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯑꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯂꯥꯛꯈꯤꯕ ꯑꯣꯂꯤꯚꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯗꯨꯅ ꯑꯞꯂꯣꯗ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯦꯃꯤꯂꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯂꯦꯞꯇꯣꯞ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯕꯤꯌꯥꯔ ꯑꯁꯤꯅ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯂꯣꯠ ꯑꯁꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯁꯥꯗꯨꯅ ꯑꯦꯃꯤꯂꯤꯒꯤ ꯃꯃꯥꯡꯗ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯃꯤꯂꯤꯅ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯃꯤꯂꯤꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯦꯃꯤꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯕ꯭ꯔꯦꯅꯤꯒꯤ ꯃꯔꯨꯞ ꯁꯥꯔꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯁꯥꯔꯥꯅ ꯑꯦꯃꯤꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯁꯥꯏꯐꯥꯎꯇ ꯄꯨꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯑꯦꯃꯤꯂꯤꯅꯁꯨ ꯁꯥꯔꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣꯏ ꯄꯨꯔꯨꯆꯣ ꯀꯔꯤꯝꯇ ꯀꯥꯏꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯔꯥꯅ ꯕ꯭ꯔꯦꯅꯤꯗ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯕꯨ ꯖꯪꯒꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛꯇꯤ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯕꯤꯌꯥꯔ ꯑꯁꯤꯅꯗꯤ ꯁꯥꯔꯥꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯥꯅꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯕꯤꯌꯥꯔ ꯑꯁꯤ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯅ ꯁꯥꯔꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯁꯑꯣꯡ ꯑꯁꯤꯅ ꯃꯍꯥꯛꯅ ꯆꯥꯅꯕꯒꯤ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯁꯥꯔꯥꯅ ꯊꯛꯅꯕꯒꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯒ꯭ꯂꯥꯁ ꯃꯅꯨꯡ ꯑꯁꯤꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯑꯣꯡ ꯑꯁꯤꯅ ꯁꯥꯔꯥꯒꯤ ꯀꯥ ꯑꯁꯤꯗ ꯂꯨꯝꯗꯨ ꯂꯩꯔꯝꯃꯤ ꯁꯑꯣꯡ ꯑꯁꯤꯅ ꯀꯔꯤꯒꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯃꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯊꯝꯂꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯊꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯁꯑꯣꯡ ꯑꯁꯤꯅ ꯍꯤꯗꯥꯛ ꯍꯥꯞꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯥꯔꯥ ꯑꯁꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯔꯥꯒꯤ ꯃꯃꯥꯡ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯁꯤꯗ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯅ ꯃꯐꯝ ꯑꯃꯗꯒꯤꯅ ꯑꯃꯗ ꯀꯣꯏꯆꯣꯡ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯥꯅꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯃꯥꯡꯗ ꯎꯔꯤꯕ ꯁꯑꯣꯡ ꯑꯁꯤ ꯑꯩꯒꯤ ꯀꯣꯛ ꯉꯥꯎꯕꯁꯤꯅ ꯎꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯑꯣꯡ ꯑꯁꯤꯅꯗꯤ ꯁꯥꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯤꯍꯜꯂ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯈꯨꯖꯤꯜ ꯑꯁꯤꯅ ꯈꯣꯠꯇꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯦꯃꯤꯂꯤꯒꯤ ꯄꯥꯔꯇꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯔꯇꯤ ꯂꯣꯏꯔꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯕꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯑꯦꯃꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯗꯨꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯕ꯭ꯔꯌꯥꯟ ꯂꯥꯛꯇꯨꯅ ꯕ꯭ꯔꯌꯥꯟꯅꯤꯅ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯊꯤꯔꯤꯕ ꯅꯪꯒꯤ ꯁꯑꯣꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯁꯥꯔꯥꯅ ꯖꯪꯒꯜꯗ ꯄꯨꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯅꯪꯅ ꯊꯤꯔꯕꯁꯨ ꯐꯪꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯌꯥꯟꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯑꯦꯃꯤꯂꯤꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯕ ꯁꯑꯣꯡ ꯑꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯁꯑꯣꯡ ꯑꯁꯤ ꯊꯤꯕ ꯐꯪꯂꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯃꯤꯂꯤꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯃꯤꯂꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯁꯑꯣꯡ ꯑꯁꯤꯕꯨ ꯊꯥꯡꯒꯠꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯖꯪꯒꯜꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯐꯪꯗꯦ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯂꯦ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯑꯣꯡ ꯑꯁꯤꯅ ꯁꯥꯔꯥꯕꯨ ꯍꯥꯠꯂꯨꯕꯒꯤ ꯃꯍꯥꯛꯀꯤ ꯈꯨꯖꯤꯟꯅ ꯇꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨꯗꯤ ꯑꯦꯃꯤꯂꯤꯅ ꯑꯃꯠꯇ ꯎꯔꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯑꯃꯨꯛ ꯕ꯭ꯔꯌꯥꯟꯒꯤ ꯃꯔꯨꯞ ꯁꯥꯔꯥ ꯁꯤꯈꯤꯕꯁꯤ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯊꯤꯔꯝꯗꯦ
Makoi singasina sarasi karai chakibna samda khanglamde noma numida momu makoi college asida tamliba satra singasina volleyball sanadun lerami adubu nupi amana soibadagi hairiba volleyball asibudi slot hairiba saw masilangchilami adudagi slot hairiba saw masina hairiba ball se tugairami karigi saw masina asumna tawribano hairiba su mangonda ball langlaliba nupi sina mangonda matam punamakta thine tawirami asina maram obana ball asibu manga tugaiborami numit asigi numidang asita mo slot hairiba saw masina mangonda ball langlikiba nupi asibudum hatoklami madugi sumatakta mangonda singnaba miyoi singasi mahakna mai chingan mardanatana makhan makhan gi mongda loina hatoklami amuksu jamna ngaklibadi maham asila ruba satra singasina saw masina hatkiba satra singasa amata khanglamde karigi khangdribano hariba su saw masina miyoi singasi loina hatla matungda miyoi singasi loina losalami madugi sumatakta saw masina mahakna haliba miyoi singasi hatpa loiraga makhoi gi Instagram gi ID de changduna mahakna sumna post thagalami ai yamna lapa city amda koiba chatli haiduna slot hairiba BR sina makhoi gi ID degi loine thagat poirami asina maram oibana maham asi leiriba satra singa sina mangkhiriba satra singa si koiba chakhibani haina khandu leiborami noma nomena mamu Emily gi maru medicine Emily gi Instagram gi followers si yamna tun hengalaklami masina maram oibana mahangna yamna chingnabam forduna Emily gi atopa marup amaga wari sananabagi laklami mahanga lakli maham astadi Emily amadi mahanga loijaba saw masisu lerami asina maram obana medicine wari sanaba ngolamde tanja study slot hairiba sawom amadi Emily gi timasina biar gi bottle hangduna thaktu lerami adubu Emily amadi mahaki marup asinadi saw masina tawribasi amata uramde adubu medicine di saw masina tawribasi loina urami asina maram obana Emily gi marup asita sumna hairami yengune saw masina tawribasi miyoba amagi mongo tawribasi aidi yapna nga I hairami masing matungda Emily na mahaki kara changduna posem mulawba chakhirami tanja study medicine na Emily na changkhir matam asida slot haiba saw masibu lokhatuna janganda thadona bagi lakpa horami adubu maham asida mu Emily si laklami asina maram mabna Emily na mahaki maru medicine da sum hairami nangna saw masibu kadai da puduna chatlibano hairami adede medicine mu Emily da sum hairami haiba saw masi yamna fatre aina jungle da thadokpa chatlibani hairami tanja si khudong chaba si saw masin lawarduna medicine pikhaw jawriba medicine phone si ma lakthokuna sorok asi mayai langchan kirami masig matungda Emily na maki marup medicine pamdul leiriba saw masib lawrami matamastang medicine na maki pikhaw step phone si jawramde masina maram obna sorok asi mayai tadun leiriba maki phone si bukhunma chapra matamastadi maham masida ikang hongduna karma laktuna mahak pudi car sin thomduna lemai takirami masig matungda maham masida ambulance pu kaugduna medicine budi maham masida puduna chakhirami adu hairiba saw masina medicine gi phone asi mahana karigi soro asi maida langsilibino hairiba su mahangna hana lapa maham made ukhibo irami makhoi gi mamangda gari ama lakle habasi khangduna saw masina phone asibu soro asi maida langchanbo irami adude Emily na mu mahaki maru medicine gi maraka laka matam astadi mahaki maru medicine asidi oxygen haptuna thina soktu lerami masina maram mabna Emily si wakhan jamna nungai traduna mahaki marup medicine da sumna hairami nangna slot hairiba saw masibu jungle si thadoko palmi basi ai election si loirega ai na mahak asibu center amda thamkharage madugi simatakta ngasi numidang asi ai election asibu loibaga nang ningbodu loina thongalage hairami numit asigi numidang asida mu Emily gi mahaki board si hawdringa matam asida slot hairiba saw masina mu nupi ani bu hatokirami masig matungda slot hairiba saw masina mahan hatokliba nupi sing asigi phone asibu on togduna medicine leiriba hospital asigi location asi mahan khangtoklami asig matungda slot hairiba saw masina medicine ka asibu thogduna hospital asibu tamna laklami nakal amoramdana mu makhoi university asida leiriba satra sing asina election gi thabak yamna chinba sina baram moibana makhoi gi nupi ani sikhra habasu makhoi namata khanglamde masig matungda makhoi gi board asibu thadaba loraduna Emily amadi Brandy gi board asi masing thiba horoklami matam astadi Brandy na board masing henduna karagaina torko matam asida arubada Emily na board mari henduna Emily si kakhirami masina maram mobna Emily si yamna harau jarami adubu Brandy na di Emily si ubada yamna sauningba amadi forami hospital asida namu stroke hariba saw masina medicine gi manakta laktuna
ꯃꯦꯗꯤꯁꯤꯟꯒꯤ ꯃꯅꯥꯇꯣꯟ ꯌꯥꯎꯔꯤꯕ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯑꯣꯝ ꯑꯁꯤꯅ ꯃꯣꯔ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯦꯗꯤꯁꯤꯟ ꯑꯁꯤꯕꯨ ꯍꯥꯠꯂꯒꯥꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯔꯁ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯥꯑꯣꯝ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯦꯗꯤꯁꯤꯟꯒꯤ ꯐꯃꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯔꯁ ꯑꯁꯤꯅ ꯑꯃꯨꯛ ꯃꯦꯗꯤꯁꯤꯟꯒꯤ ꯂꯧꯊꯣꯛꯈ꯭ꯔꯕ ꯑꯣꯛꯁꯤꯖꯦꯟ ꯍꯥꯞꯆꯤꯟꯗꯨꯅ ꯃꯦꯗꯤꯁꯤꯟ ꯑꯁꯤꯕꯨꯗꯤ ꯑꯃꯨꯛ ꯀꯜꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯕ꯭ꯔꯦꯅꯤ ꯑꯁꯤ ꯃꯍꯥꯛ ꯕꯣꯠ ꯄꯣꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯀꯥꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯗꯤ ꯀꯥꯁꯦ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯅꯤ ꯑꯁꯤ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯦꯅꯤꯅ ꯂꯥꯎꯔꯤꯕꯁꯤꯗꯤ ꯃꯈꯣꯏ ꯀꯥ ꯑꯁꯤꯒꯤ ꯃꯈꯥ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯀꯔꯤꯒꯤ ꯇꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯦꯃꯤꯂꯤꯅ ꯕꯣꯠ ꯀꯥꯕꯒꯤ ꯂꯣꯏꯅ ꯂꯥꯡꯗꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯀꯥꯗ ꯄꯣꯠꯁꯛ ꯑꯃ ꯀꯥꯍꯧꯔꯦ, ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯥ ꯑꯁꯤꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯅꯤꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯃꯤꯂꯤꯅ ꯕ꯭ꯔꯦꯅꯤꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯁꯂꯣꯠ ꯍꯥꯏꯔꯤꯕ ꯁꯥꯑꯣꯝ ꯑꯁꯤꯅ ꯕ꯭ꯔꯦꯅꯤꯒꯤ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯕ꯭ꯔꯦꯅꯤꯁꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯃꯤꯂꯤꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯆꯐꯨ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯑꯣꯝ ꯑꯁꯤꯕꯨ ꯊꯣꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯃꯤꯂꯤꯅ ꯕ꯭ꯔꯦꯅꯤꯁꯤꯕꯨ ꯀꯟꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯕ꯭ꯔꯦꯅꯤꯅ ꯑꯦꯃꯤꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯔꯨꯞ ꯃꯦꯗꯤꯁꯤꯟ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯆꯨꯝꯂꯦ, ꯅꯪꯅ ꯌꯣꯛꯂꯤꯕ ꯁꯥꯑꯣꯝ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯁꯥꯑꯣꯝ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯅꯤꯁꯤ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯃꯤꯂꯤꯅ ꯕ꯭ꯔꯦꯅꯤꯒꯤ ꯈꯖꯥꯏꯗ ꯊꯥꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯑꯣꯝ ꯑꯗꯨꯕꯨ ꯀꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯟꯅ ꯂꯥꯎꯕꯒꯤ ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯥꯑꯣꯝ ꯑꯁꯤꯕꯨ ꯍꯥꯠꯁꯤ ꯍꯥꯏꯅ ꯈꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯕ꯭ꯔꯦꯅꯤꯅ ꯑꯦꯃꯤꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯊꯝꯂꯤꯕ ꯁꯥꯑꯣꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯨꯃꯨꯠ ꯑꯁꯤꯕꯨ ꯄꯥꯏꯈꯠꯇꯨꯅ ꯕ꯭ꯔꯦꯅꯤ ꯃꯈꯣꯏꯅꯤꯅ ꯁꯥꯑꯣꯝ ꯑꯁꯤꯕꯨ ꯍꯥꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯥꯑꯣꯝ ꯑꯁꯤꯅꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯅꯤꯁꯤ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯃꯈꯣꯏꯒꯤ ꯕꯥꯠꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯃꯤꯂꯤꯗꯤ ꯁꯥꯑꯣꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯁꯥꯑꯣꯝ ꯑꯁꯤꯅ ꯑꯃꯨꯛ ꯑꯦꯃꯤꯂꯤꯁꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯨꯃꯨꯠ ꯑꯁꯤꯅ ꯁꯥꯑꯣꯝ ꯑꯁꯤꯕꯨ ꯊꯣꯝꯗꯨꯅ ꯁꯥꯑꯣꯝ ꯑꯁꯤꯕꯨꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯑꯦꯃꯤꯂꯤꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯁꯥꯑꯣꯝ ꯑꯁꯤ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯑꯣꯝ ꯑꯁꯤꯗ ꯁꯤꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯅ ꯈꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯅ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯁꯥꯑꯣꯝ ꯑꯁꯤꯅ ꯂꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯕꯨ ꯏꯁꯤꯡꯗ ꯁꯣꯛ ꯇꯧꯁꯟꯗꯨꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯍꯥꯠꯄ ꯂꯣꯏꯔꯒ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ ꯑꯁꯤꯕꯨ ꯕꯤꯌꯥꯔ ꯑꯁꯤꯅ ꯍꯥꯠꯂꯒ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯋꯥꯔꯗꯦꯟ ꯑꯁꯤꯗ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯌꯥꯔ ꯑꯁꯤ ꯂꯥꯛꯄ ꯎꯕ ꯑꯁꯤꯗ ꯋꯥꯔꯗꯦꯟ ꯑꯁꯤꯅ ꯕꯤꯌꯥꯔ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯑꯣꯝ ꯑꯁꯤꯅꯗꯤ ꯋꯥꯔꯗꯦꯟ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯦꯃꯤꯂꯤꯒꯤ ꯃꯔꯨꯞ ꯏꯜꯗꯔꯅ ꯑꯦꯃꯤꯂꯤꯒꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯏꯁꯂꯣꯠ ꯍꯥꯏꯔꯤꯕ ꯁꯥꯑꯣꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯣꯇꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯄꯁꯤ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤꯗ ꯏꯜꯗꯔꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯑꯣꯝ ꯑꯁꯤꯒ ꯐꯣꯇꯣ ꯀꯥꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯃꯤꯠ ꯂꯣꯏꯅ ꯎꯏꯁꯟꯗꯨꯅ ꯐꯣꯇꯣ ꯊꯥꯒꯠꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯏꯜꯗꯔꯅ ꯌꯥꯝꯅ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯣꯁꯇꯦꯜ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯃꯤ ꯃꯌꯥꯝꯅ ꯁꯤꯕꯗ ꯅꯠꯇꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯜꯗꯔꯅ ꯌꯥꯝꯅ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯦꯃꯤꯂꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯃꯁꯨ ꯁꯥꯑꯣꯝ ꯑꯁꯤꯅ ꯍꯥꯠꯇꯣꯏꯒꯤ ꯇꯧꯔꯛꯄꯗꯒꯤ ꯃꯁꯥ ꯃꯇꯣꯝꯗ ꯀꯟꯖꯍꯧꯗꯨꯅ ꯊꯥꯡ ꯑꯃ ꯃꯍꯥꯛꯅ ꯄꯥꯏꯗꯨꯅ ꯁꯥꯑꯣꯝ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯃꯤꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯑꯣꯝ ꯑꯁꯤꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯁꯂꯣꯠ ꯍꯥꯏꯔꯤꯕ ꯁꯥꯑꯣꯝ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯁꯥꯑꯣꯝ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯑꯣꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯦꯗꯤꯁꯤꯟ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯑꯃꯅ ꯁꯥꯑꯣꯝ ꯑꯁꯤꯕꯨ ꯀꯥꯞꯇꯨꯅ ꯁꯥꯑꯣꯝ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯏꯁꯂꯣꯠ ꯍꯥꯏꯔꯤꯕ ꯁꯥꯑꯣꯝ ꯑꯁꯤꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯅ ꯑꯃꯨꯛꯇ ꯄꯨꯔꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯃꯤꯂꯤꯅ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ
ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯁꯑꯣꯝ ꯑꯁꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯂꯝꯂꯒꯅ ꯑꯩꯅ ꯄꯥꯏꯔꯤꯕ ꯖꯣꯠ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯒ ꯍꯥꯏꯗꯨꯅ ꯁꯑꯣꯝ ꯑꯁꯤꯗ ꯊꯤꯜꯂꯒ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯑꯣꯝ ꯑꯁꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯃꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯦꯗꯤꯁꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯐꯝ ꯑꯁꯤ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯌꯣꯛꯈꯤꯕ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯈꯨꯗꯣꯡꯊꯤꯕ ꯂꯣꯏꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯗꯨꯅ ꯁꯑꯣꯝ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯁꯑꯣꯝ ꯑꯁꯤꯅ ꯕ꯭ꯔꯤꯌꯥꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯑꯣꯝ ꯑꯁꯤꯅ ꯑꯦꯃꯤꯂꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯃꯤꯂꯤꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯊꯥꯗꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯁꯑꯣꯝ ꯑꯁꯤꯅ ꯑꯃꯨꯛ ꯑꯦꯃꯤꯂꯤ ꯑꯁꯤꯕꯨ ꯍꯥꯠꯂꯒ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯤꯗ ꯇꯣꯡꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯕꯨ ꯑꯦꯃꯤꯂꯤꯅ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯁꯑꯣꯝ ꯑꯁꯤꯕꯨ ꯀꯥꯞꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁꯑꯣꯝ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯑꯣꯝ ꯑꯁꯤꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯃꯒꯤ ꯐꯣꯇꯣ ꯑꯃꯕꯨ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯑꯦꯃꯤꯂꯤꯗ ꯑꯩ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯑꯣꯝ ꯑꯁꯤ ꯅꯣꯡꯃꯩ ꯑꯁꯤꯅ ꯄꯥꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯒꯤ ꯁꯤꯟ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯃꯤꯂꯤ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯂꯣꯠ ꯍꯥꯏꯔꯤꯕ ꯁꯑꯣꯝ ꯑꯁꯤ ꯂꯩꯔꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯁ꯭ꯂꯣꯠꯇ ꯍꯥꯎꯁ ꯍꯥꯏꯅ ꯊꯣꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯟ ꯑꯁꯤ ꯎꯠꯂꯒ ꯃꯨꯚꯤ ꯑꯁꯤꯒ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫